ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯦꯟ ꯀꯥꯞꯄ ꯄꯥꯝꯖꯕ ꯂꯥꯡꯂꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒꯅꯤ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯤ ꯑꯄꯣꯛꯄꯤ ꯊꯝꯕꯥꯜ ꯆꯪꯂꯛꯏ ꯇꯞꯅ꯫ "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯄꯣꯊꯥꯔꯤ, ꯋꯥꯕꯨꯗꯤ ꯋꯥꯔꯝꯃꯅꯤ. ꯑꯗꯣ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯗꯅ." "ꯍꯣꯏ, ꯀꯩ ꯋꯥꯅꯣ ꯏꯃꯥ?" "ꯀꯩꯁꯨ ꯅꯠꯇꯦꯗ. ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯒꯤ ꯀꯅꯥꯃꯇꯁꯨ ꯂꯩꯇ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯦ. ꯍꯤꯡꯆꯥꯕꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯂꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯣꯛꯀꯅꯤꯁꯨ ꯍꯥꯏꯔꯤꯗꯣ ꯅꯠꯇꯦ. ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯍꯜꯂꯁꯤꯗꯅ." ꯇꯣꯝꯊꯤꯟ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯏ꯫ "ꯑꯩꯈꯣꯏꯗ ꯂꯩꯍꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ?" "ꯏꯁ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯅꯨꯗ. ꯅꯪꯅ ꯃꯔꯛ ꯃꯔꯛ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯍꯦꯛ ꯂꯥꯛꯄꯗ ꯂꯥꯡꯂꯦꯟꯕꯨꯁꯨ ꯍꯦꯛ ꯄꯨꯔꯛꯄꯗꯅꯦ ꯏꯆꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯅꯦ, ꯏꯃꯥ ꯈꯪꯉꯤꯅꯦ. ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ. ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯏꯒꯤ ꯃꯇꯝꯗꯣ ꯀꯥꯜꯂꯛꯇꯦꯀꯣ." ꯇꯣꯝꯊꯤꯟ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯁꯥꯗ ꯂꯥꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯕ ꯏꯆꯥꯅ ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯆꯤꯡ ꯐꯨꯛꯄꯃꯨꯛ ꯂꯨꯅ ꯈꯜꯂꯤꯗꯨꯕꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯂꯥꯡꯂꯦꯟꯗꯣ. ꯏꯃꯥꯗꯤꯅꯦ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤꯀꯣ. ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯃꯠꯇꯁꯨ ꯐꯪꯖꯗ꯭ꯔꯕꯅꯤ. ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜꯗꯣ꯫ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯑꯄꯣꯛꯄꯤ ꯊꯝꯕꯥꯜꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯂꯥꯡꯂꯦꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅꯅꯕ ꯊꯧꯅꯥ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯀꯥꯎ ꯀꯥꯎꯏꯗꯅ. ꯏꯇꯥꯎ ꯌꯥꯏꯄꯨꯔꯦꯜꯒꯤꯗꯃꯛꯇꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯅꯈꯤꯕꯅꯤ ꯅꯍꯥꯟꯋꯥꯏ. ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯀꯌꯥ ꯂꯥꯛꯈꯤꯗꯕ ꯑꯁꯤꯗ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦꯗꯅ. ꯏꯃꯥꯅ ꯅꯨꯡꯁꯤ ꯏꯔꯤꯛ ꯄꯜꯂꯛꯄꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯍꯣꯏꯗ, ꯌꯥꯝ ꯊꯨꯅ ꯑꯩ ꯂꯥꯡꯂꯦꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯀꯦ. ꯀꯥꯟꯅꯗꯦ, ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯑꯒ ꯂꯣꯏꯔꯦ. ꯑꯩꯕꯨ ꯉꯝꯃꯣꯏꯗꯣꯏꯕ ꯇꯧꯏꯁꯤꯕꯣ? ꯌꯥꯗ꯭ꯔꯦꯗ, ꯍꯧꯖꯤꯛꯇꯒꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯔꯦ." ꯂꯥꯡꯂꯦꯟꯁꯨ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯗ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯍꯤꯡꯆꯥꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯔ ꯂꯣꯌꯥꯂꯝ ꯑꯣꯏꯕ ꯍꯤꯡꯆꯥꯕꯤ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄ ꯇꯥꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯆꯠꯄ ꯍꯧꯔꯤ. ꯇꯣꯝꯊꯤꯟꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ. ꯃꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯟꯈꯤꯕ, ꯈꯖꯥꯏ ꯑꯅꯤꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯆꯪꯉꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤ꯫ ꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯗꯨꯗ ꯃꯅꯤꯡꯇꯝꯅ ꯁꯥꯠꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯞꯂꯛꯏ꯫ "ꯇꯥꯆꯧ, ꯅꯪꯅ ꯊꯥꯔꯝꯕ ꯍꯪꯒꯥꯝꯁꯤꯡ ꯑꯁꯦ ꯃꯄꯥꯜ ꯁꯥꯏ. ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯌꯥꯝꯅ ꯄꯥꯝꯖꯕꯗꯥꯏꯅꯦ. ꯌꯦꯡꯉꯨ ꯂꯥꯛꯑꯣ. ꯑꯩꯕꯨꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯄꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯏꯅꯐꯤ ꯏꯜꯂꯨ ꯍꯥꯏꯕꯗꯣ ꯏꯟꯕ ꯅꯪꯈꯤꯗ꯭ꯔꯦ. ꯏꯃꯥ, ꯕꯥꯕꯥ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯑꯁꯨꯛ ꯅꯨꯡꯗꯝ ꯊꯤꯅ ꯅꯆꯥꯕꯨ ꯄꯣꯛꯄꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯇꯣꯝꯊꯤꯟ ꯂꯥꯡꯂꯦꯟꯅ ꯑꯗꯨꯝꯅ ꯀꯞꯄ ꯑꯗꯨ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯖꯗꯦ. ꯊꯦꯝꯖꯤꯟꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ "ꯀꯞꯄꯅꯨꯁꯦ. ꯍꯣꯏ, ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯄꯥꯝꯗꯦ. ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝꯅꯤꯅ ꯆꯠꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯒꯤ ꯈꯨꯜꯒꯤ ꯏꯍꯥꯡ ꯍꯥꯡꯂꯕ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯈꯔ ꯃꯔꯨꯝ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯂꯩꯅꯔꯦ ꯃꯌꯥꯝ ꯑꯗꯨ꯫ ꯇꯣꯝꯊꯤꯟꯅ ꯇꯞꯅ, "ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯗꯦ. ꯑꯗꯨꯕꯨ ꯅꯪꯅ ꯑꯍꯤꯡ ꯁꯦꯜ ꯈꯥꯡꯗꯅ ꯂꯥꯟꯃꯤ ꯑꯣꯏꯕꯁꯤꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯅꯨꯄꯥꯒꯨꯝꯕ ꯉꯥꯛꯇꯅꯤ. ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯣꯠ ꯃꯤꯡꯉꯒ." ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ "ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ?" ꯇꯣꯝꯊꯤꯟ ꯋꯥ ꯊꯩꯗꯣꯔꯛꯏ꯫ "ꯐꯔꯦꯁꯦ, ꯍꯟꯗꯛꯀꯤ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ.
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯀꯌꯥ ꯊꯣꯛꯇꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯏ, ꯑꯗꯨꯁꯨ ꯂꯥꯡꯐꯩ ꯆꯠꯄꯒꯨꯝꯕ, ꯎꯃꯪꯗ ꯅꯥꯏꯇꯣꯝ ꯇꯥꯕꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯆꯥꯕꯤꯅ ꯐꯥꯔꯒ ꯆꯥꯊꯣꯛꯄꯒꯨꯝꯕ ꯃꯈꯣꯏꯒꯤ ꯑꯔꯦꯝ ꯑꯄꯥ ꯑꯗꯨꯃꯛ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯐꯝꯁꯤꯗ ꯆꯥꯕꯁꯨ ꯅꯠꯇꯕ, ꯍꯥꯠꯄꯁꯨ ꯅꯠꯇꯕ, ꯑꯅꯛꯄ ꯎꯃꯪꯁꯤꯡꯗꯁꯨ ꯁꯔꯨ ꯁꯔꯥꯡ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯕꯅꯤ, ꯃꯗꯨꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗꯦ꯫ ꯃꯈꯣꯏꯒꯤꯁꯤꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯒꯗꯕ ꯖꯥꯠꯂꯥ? ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯉꯔꯥꯡ ꯅꯍꯥꯟ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯍꯜ ꯑꯃꯒ ꯏꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯂꯤꯕꯤꯒꯦ, ꯀꯞꯄ ꯊꯣꯛ꯫ ꯑꯉꯥꯡ ꯃꯆꯥ ꯊꯦꯝꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯅꯣꯛꯂꯛꯏ꯫ ꯂꯤꯕꯤꯌꯨꯅꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯃꯤ ꯂꯣꯏꯅꯃꯛ ꯐꯥꯔꯒ ꯄꯨꯈ꯭ꯔꯤꯔꯣ? ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯤꯡꯆꯥꯕꯤꯁꯦ ꯃꯈꯜ ꯃꯈꯜ ꯂꯩ ꯍꯥꯏꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯐꯥꯔꯒ ꯆꯥꯕ ꯅꯠꯇꯕ, ꯐꯥꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯄꯨꯈ꯭ꯔꯒ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯥꯡꯇꯣꯛꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯕ ꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯊꯤꯕ ꯍꯥꯠꯄ ꯈꯔ ꯂꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝ ꯂꯩꯐꯝꯁꯦ ꯊꯤꯕ ꯈꯪꯕ ꯌꯥꯝꯅ ꯋꯥꯏ ꯍꯥꯏ꯫ ꯂꯥꯡꯂꯦꯟ ꯇꯞꯅ, ꯑꯁ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯐꯥꯔꯒ ꯆꯥꯕꯗꯤ ꯇꯥꯏ, ꯑꯗꯨꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯌꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯖꯥꯠꯅꯤ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯇꯥꯡꯅ ꯊꯣꯛꯑꯦ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯁꯥꯊꯤꯕ ꯖꯥꯠꯅꯤ꯫ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯤ ꯃꯈꯜ ꯑꯁꯤꯗꯤꯅꯦ ꯎꯃꯪ ꯋꯥꯃꯪꯗꯁꯨ ꯀꯌꯥ ꯂꯩꯇꯦ ꯍꯥꯏ, ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝꯗ ꯂꯩ ꯍꯥꯏ꯫ ꯂꯥꯡꯂꯦꯟ ꯉꯛꯅ, ꯀꯔꯤꯅꯣ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯍꯥꯏꯕꯕꯣ? ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ, ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯅꯕꯣ? ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯑꯉꯛꯄ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯁꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯑꯁꯨꯛꯄ ꯎꯃꯪ ꯋꯥꯃꯪꯂꯣꯝꯗ ꯍꯤꯡꯆꯥꯕꯤ ꯉꯥꯛꯂꯤꯕ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯔꯝꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯁꯨ ꯍꯪꯕ ꯌꯥꯏ꯫ ꯑꯗꯨꯒꯅꯦ, ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝꯗ ꯂꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯕꯗꯤ ꯂꯩꯅꯨꯡꯗ ꯁꯨꯔꯨꯡ ꯍꯨꯠꯂꯒ ꯂꯩꯕꯖꯥꯠꯅꯤ꯫ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯈꯪꯗꯕꯅꯤ ꯍꯥꯏ꯫ ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯅꯅꯕꯒꯗꯤ ꯇꯥꯛꯄꯤꯔꯝꯗꯕ꯭ꯔꯣ ꯑꯃꯥꯏꯕ ꯏꯄꯨ ꯑꯗꯨꯅꯗꯤ? ꯃꯈꯣꯏꯒꯤ ꯃꯐꯝ ꯊꯤꯕꯁꯤꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ꯫ ꯊꯑꯣꯏꯅ ꯍꯦꯛꯇ ꯊꯤꯔꯨꯔꯕꯁꯨ ꯍꯦꯛꯇ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄꯅꯤꯅ ꯃꯨꯟꯅꯁꯨ ꯑꯃꯨꯛ ꯈꯪꯗꯕ꯫ ꯍꯥꯏꯐꯦꯠ ꯁꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯗꯤ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯄꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏ꯫ ꯃꯌꯥꯝꯗꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯃꯐꯝ ꯑꯗꯣ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕ ꯇꯟꯗꯟ ꯌꯥꯝꯅ ꯄꯥꯏꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯄꯥ ꯑꯇꯤꯌꯥ ꯃꯊꯛꯇꯅ ꯂꯪꯖꯥ ꯎꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃꯅ ꯄꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗꯅ ꯀꯣꯔꯣꯛ ꯀꯣꯏꯅ ꯇꯤꯡꯈꯪ ꯄꯥꯟꯕ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥ ꯍꯧꯔꯝꯒꯅꯤ꯫ ꯃꯗꯣ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯆꯪꯅꯅꯕꯒꯤ ꯊꯣꯡ ꯑꯣꯏꯒꯅꯤ ꯁꯤꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯊꯣꯡꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣই ꯃꯤꯆꯝꯅ ꯍꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕꯅꯤꯅꯦ ꯋꯥꯁꯤꯅꯗꯤ꯫ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕ ꯑꯃꯥꯏꯕꯒꯨꯝꯕꯅ ꯍꯥꯡꯕꯗꯗꯤ ꯑꯗꯨꯝ ꯉꯝꯒꯗꯕ ꯖꯥꯠꯅꯤ꯫ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯏ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯉꯝꯈꯤꯗꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤꯁꯨ ꯑꯗꯨꯝꯅ ꯐꯪꯕ ꯉꯝꯂꯕꯗꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ꯫ ꯂꯥꯡꯂꯦꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯁꯥꯕꯨꯗꯤ ꯌꯥꯝꯅ ꯁꯣꯜꯂꯕꯁꯨ ꯍꯤꯡꯅ ꯐꯪꯕ ꯉꯝꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯀꯞꯀꯅꯨ, ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨ꯫ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ? ꯅꯨꯃꯤꯠ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯑꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅꯒ
Mabuk mapau yamna phaba masung mamanabagumna yamna luna loinai. Langlena mathwai nungaitaduna hek sukthaduna leiba aduda tomthinna hek themjinbibagi mawong matau adudani makoina nokfet yenglaga wathi ngangnaribase. Lanmi amana langlenda hairai. Ichal langlen ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯂꯥꯟꯃꯤ ꯃꯀꯣꯛꯁꯦ ꯂꯥꯟꯐꯝ ꯐꯅꯌꯥꯝꯅꯗꯤ ꯆꯠꯃꯤꯟꯅꯔꯛꯄꯅꯤ ꯌꯦꯛꯅꯕꯒꯤ ꯇꯦꯟꯖꯩ ꯐꯅꯌꯥꯝꯅ ꯄꯥꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯄꯥꯟꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯏꯆꯜꯕꯨ ꯈꯪꯖꯔꯕꯣ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯇꯦꯟꯅꯗꯤ ꯄꯥꯜꯂꯦ ꯑꯗꯨꯒ ꯄꯥꯟꯗꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯅ ꯄꯥꯟꯗꯕ ꯑꯣꯏꯗꯣꯏꯔꯣ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯇꯣꯝꯊꯤꯟꯁꯨ ꯅꯣꯛꯏ ꯂꯥꯟꯃꯤꯗꯨꯅ ꯅꯣꯛꯂꯒ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯣꯟꯊꯣꯛꯄ ꯑꯣ ꯑꯗꯨꯕꯨꯔꯣ ꯍꯥꯏꯕꯤꯒꯦꯁꯦ ꯌꯦꯛꯅꯕꯒꯤ ꯇꯦꯟꯅ ꯄꯥꯜꯂꯒꯁꯨ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯅꯨꯡꯁꯤ ꯇꯦꯟꯅꯗꯤ ꯄꯥꯟꯗ꯭ꯔꯤꯕꯅꯤ ꯁꯨꯝ ꯈꯪꯖꯤꯜꯂꯨ ꯍꯥꯏꯕꯅꯤꯗ ꯇꯣꯝꯊꯤꯟ ꯅꯣꯛꯂꯝꯕꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯍꯟꯖꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯅꯣꯛꯂꯒ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯇꯦꯟ ꯀꯥꯞꯄꯛꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯍꯩꯕꯒꯤ ꯑꯣꯏꯗꯣꯏꯔꯣ ꯀꯥꯞꯄꯗꯤ ꯐꯅꯌꯥꯝꯅ ꯀꯥꯞꯄꯛꯄꯅꯤꯗ ꯑꯗꯨꯗꯅꯦ ꯇꯦꯟꯖꯩꯗꯣ ꯃꯆꯤꯟꯁꯨ ꯀꯌꯥ ꯇꯨꯝꯗꯕ ꯑꯗꯒꯤ ꯈꯨꯠꯁꯨ ꯆꯨꯝꯗꯕ ꯑꯗꯨꯅ ꯄꯥꯟꯗꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯏꯆꯜꯒꯨꯝꯅ ꯇꯦꯟ ꯀꯥꯞꯄ ꯌꯥꯝꯅ ꯍꯩꯕꯤ ꯑꯃ ꯃꯊꯧ ꯇꯥꯏ ꯏꯆꯜ ꯑꯣꯏꯔꯕꯁꯨ ꯑꯝꯇ ꯀꯥꯞ ꯑꯁꯨꯝꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯣꯝꯊꯤꯟꯅ ꯁꯠ ꯂꯥꯎꯅ ꯃꯔꯛ ꯊꯠꯂꯛꯏ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯣ ꯂꯥꯡꯃꯟꯈ꯭ꯔꯦ ꯂꯥꯟꯃꯤꯗꯨꯅ ꯇꯞꯂꯞꯅ ꯌꯥꯝꯅ ꯀꯣꯏꯖꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯉꯁꯥꯏꯈꯩ ꯏꯆꯜ ꯂꯥꯡꯂꯦꯟꯅ ꯅꯣꯛꯇꯅ ꯋꯥ ꯉꯥꯡꯉꯤꯉꯩꯗꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯪ ꯑꯩꯅ ꯍꯥꯏꯒꯦꯅ ꯇꯧꯔꯛꯑꯗꯤꯅꯦ ꯍꯦꯛꯇ ꯑꯊꯤꯡꯕ ꯄꯤꯕꯤꯕ ꯍꯣꯏ ꯇꯣꯛꯆꯔꯒꯦ ꯑꯩꯗꯅꯦ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟ ꯂꯥꯟꯃꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯝꯂꯒ ꯍꯥꯏꯔꯛꯏ ꯂꯥꯡꯉꯤꯉꯩꯗ ꯍꯤꯡꯆꯥꯕꯤ ꯂꯥꯛꯄ ꯈꯪꯍꯧꯔꯣꯏ ꯀꯗꯣꯝꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯣ ꯈꯪꯕ ꯉꯝꯄꯣꯠ ꯅꯠꯇꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯒ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯇꯁ ꯀꯝꯗꯧꯏ ꯀꯥꯕꯛꯇꯤ ꯍꯥꯏꯔꯦꯗꯅ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯣꯏꯔꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯑꯉꯝꯕ ꯇꯣꯝꯊꯤꯟꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ ꯂꯥꯡꯂꯦꯟꯗ ꯄꯨꯔꯥ ꯉꯥꯎꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯉꯝꯕ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯕꯃꯛꯇꯗꯅꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯥꯎꯅ ꯉꯥꯎꯅꯔꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜ ꯑꯗꯣ ꯂꯥꯡꯂꯦꯟꯒ ꯇꯣꯝꯊꯤꯟꯒ ꯁꯨꯝ ꯅꯛꯁꯤꯟꯅꯕ ꯑꯁꯤꯗ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯦꯟꯃꯟꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯀꯟꯅ ꯋꯥꯀꯠꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯡꯂꯦꯟꯅ ꯂꯥꯟꯃꯤ ꯑꯣꯏꯕꯁꯤ ꯅꯆꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯍꯤꯡꯆꯥꯕꯤꯗ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯊꯟꯇꯁꯨ ꯍꯤꯡꯍꯧꯔꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯅ ꯑꯣꯏꯔꯒꯁꯨ ꯇꯣꯛꯍꯜꯂꯁꯤꯗ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ナꯏꯗꯅ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅꯁꯨ ꯌꯥꯊꯣꯔꯛꯂꯦ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯏꯆꯥꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯡ ꯐꯥꯡꯗꯤ ꯇꯧꯕ ꯌꯥꯗꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯦꯝꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯣ ꯅꯪ ꯀꯥꯎꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯥꯒꯤ ꯂꯩꯃ ꯄꯪꯂꯧꯗ ꯂꯧꯕꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯒꯤ ꯑꯄꯣꯛꯄꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯌꯥꯔꯣꯏ ꯏꯇꯥꯎ ꯑꯗꯨꯅꯅꯦ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯗꯣ ꯃꯗꯨ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯅꯇꯥꯎ ꯇꯣꯝꯊꯤꯟꯒꯁꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ ꯌꯥꯏꯄꯨꯔꯦꯜ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯕꯨꯗꯤ ꯇꯥꯏ ꯍꯥꯏꯕꯕꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯟꯖꯩ ꯑꯁ ꯏꯔꯤꯛ ꯍꯦꯟꯕꯤꯒ ꯄꯨꯀꯥꯎ ꯀꯥꯎꯏꯗ ꯏꯔꯤꯛ ꯍꯦꯟꯕꯤꯒꯤ ꯑꯄꯣꯛꯄ ꯂꯩꯔꯤꯕ ꯐꯥꯎꯕꯗꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯂꯩꯃ ꯐꯝꯇꯣꯜ ꯍꯥꯞꯄ ꯑꯃꯨꯛ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅꯦꯀꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛꯅꯤꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯣ ꯁꯤꯈ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯡꯂꯦꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯅ ꯄ꯭ꯔꯞ ꯐꯣꯡꯗꯣꯛꯀꯦꯅ ꯈꯟꯖꯔꯤꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯄ꯭ꯔꯣꯛ ꯆꯥꯛꯇꯧꯔꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯦꯡꯖꯔꯒ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯂꯥꯟꯃꯤ ꯑꯣꯏꯗꯅ ꯀꯣꯏꯆꯠ ꯆꯠꯄꯗꯤ ꯆꯠꯍꯜꯂꯔꯣꯏꯕ
ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯕꯗꯒꯤ ꯂꯥꯡꯂꯦꯟꯗꯨ ꯑꯃꯨꯛ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯣꯛꯄꯗ ꯇꯥꯔꯤ꯫ ꯅꯤꯡꯊꯧꯀꯣꯜꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯣꯏꯕ ꯑꯌꯥꯝꯕꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯤ꯫ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯏꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯍꯤꯡꯈꯤꯁꯤꯔꯣ? ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯍꯤꯡꯅ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯅꯅꯕ ꯁꯤꯈꯤꯕꯅ ꯐꯩ꯫ ꯅꯤꯡꯊꯧꯀꯣꯜ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯗꯕꯁꯦ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ? ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯣꯅꯨꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯂꯥꯛꯂꯒ ꯌꯧ ꯌꯧ ꯍꯦꯛꯇ ꯋꯥ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯏꯇꯥ ꯂꯥꯡꯂꯦꯟ, ꯊꯋꯥꯏꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ, ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯗꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯑꯣꯏꯔꯨꯕꯅꯤꯅ ꯁꯨꯝ ꯄꯥꯈꯠꯄꯒꯤꯅꯤ, ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯁꯦꯝꯃꯨꯔꯁꯤ꯫ ꯏꯇꯥ, ꯅꯪꯗꯤ ꯅꯔꯥꯏꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯑꯉꯝꯕ ꯇꯣꯝꯊꯤꯟꯅ ꯏꯇꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩꯀꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯃꯥꯕꯨ ꯎꯔꯒ ꯆꯥꯛꯏꯕꯅꯤꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯁꯥꯕꯤ ꯁꯥꯅꯧ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤꯀꯣ꯫ ꯂꯥꯡꯂꯦꯟ ꯃꯌꯥꯝꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛ ꯍꯦꯛ ꯀꯥꯎꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯩꯒꯨꯝꯕꯤ ꯇꯣꯜꯂ ꯇꯥꯔꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯃꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕꯤꯕ, ꯋꯥꯉꯥꯡ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕ ꯍꯥꯏꯔꯒꯗꯤ ꯏꯕꯨꯡ ꯇꯣꯝꯊꯤꯟꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦꯗ꯫ ꯃꯌꯥꯝꯅ ꯅꯣꯛꯂꯒ, ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕꯗ ꯏꯆꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯀꯣ꯫ ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯁ, ꯆꯤꯡꯅꯔꯨꯅꯨꯗ, ꯀꯩꯁꯨ ꯂꯩꯇꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯐꯥꯅꯅꯕ ꯑꯅꯧꯕ ꯂꯥꯂꯣꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯥꯏꯕꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯏꯕ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯍꯤꯡꯆꯥꯕꯤ ꯃꯑꯣꯡꯁꯤꯗꯤ ꯑꯇꯣꯞꯄ ꯃꯤ ꯆꯥꯕꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯅꯠꯇ꯭ꯔꯒꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯊꯤꯕꯅꯗꯤ ꯐꯪꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯇ ꯅꯥꯟꯊꯣꯛꯍꯧꯔꯤꯕꯁꯦ, ꯃꯥ ꯅꯥꯟꯊꯣꯛꯍꯧꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥ ꯑꯃ ꯋꯥꯠꯄꯗ ꯑꯁꯣꯝꯗ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯁꯥꯊꯤꯅ ꯈꯠꯅꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯉꯛꯅ, ꯑꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯏ ꯍꯥꯏꯖꯒꯦ ꯏꯅꯤꯡꯊꯧ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯁꯤꯡ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯪꯒꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ꯫ ꯀꯥꯡꯂꯨꯞ ꯑꯃꯗ ꯌꯥꯎꯔꯤꯕ ꯍꯤꯡꯆꯥꯕꯤ ꯃꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯂꯥꯡꯂꯦꯟ ꯑꯁꯦ ꯃꯈꯣꯏꯅ ꯐꯥꯈꯤꯗꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯕ ꯍꯤꯀꯥꯞ ꯏꯀꯥꯞ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯈꯠꯅꯔꯝꯈꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯐꯥꯕ ꯂꯥꯛꯄꯁꯦ ꯁꯪꯒꯨꯗꯨꯗ ꯌꯥꯎꯔꯤꯕ ꯍꯤꯡꯆꯥꯕꯤ ꯃꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯕ ꯈꯨꯜꯗꯅꯤ ꯐꯥꯕ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯅꯩ꯫ ꯍꯩꯁ, ꯑꯗꯨꯗꯤ ꯀꯔꯝꯅ? ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯌꯥꯔꯤꯅꯦ꯫ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ? ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕꯁꯤꯁꯨ ꯑꯔꯨꯕ ꯑꯣꯏꯒꯗꯧꯔꯤꯅꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯥꯏꯕ ꯑꯗꯨꯅ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯈꯔꯗꯤ ꯂꯨꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯈ꯭ꯔꯕꯅꯤ꯫ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯗꯤ ꯈꯟꯕꯤꯔꯨꯅꯨ, ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯋꯥꯔꯤꯗꯗꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯣ ꯃꯈꯣꯏꯅ ꯍꯔꯥꯎꯔꯤꯉꯩ, ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯔꯤꯉꯩꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯁꯦ ꯁꯥꯎꯔꯒꯗꯤ ꯃꯁꯥ ꯌꯥꯝꯅ ꯀꯟꯕꯖꯥꯠꯅꯤ꯫ ꯑꯣꯅꯤꯡꯕ ꯁꯥꯏꯑꯣꯜ ꯑꯣꯟꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯑꯇꯩꯁꯨ ꯂꯩꯔꯝꯈꯤꯒꯅꯤ ꯈꯟꯖꯩ ꯅꯅꯥꯏꯅꯗꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯏꯁ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯗꯤ? ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ? ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤ ꯈꯛꯇꯅꯗꯤ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯥꯏꯕ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯆꯠꯄ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯜꯂꯒꯗꯤ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯔꯪꯕ ꯃꯤꯡꯁꯦꯜꯒ ꯂꯣꯏꯅꯅ ꯍꯤꯀꯥꯞ ꯍꯤꯀꯥꯞ ꯇꯧꯗꯨꯅ ꯁꯠ ꯁꯠ ꯁꯣꯜꯂꯤꯉꯩꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯗ ꯂꯥꯟꯗꯥꯕ, ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅꯁꯨ ꯌꯥꯅꯔꯤ꯫
ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯔꯁꯦ ꯍꯥꯏꯅꯔꯦ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯇꯣꯝꯊꯤꯟꯁꯨ ꯃꯌꯨꯝꯗ ꯀꯌꯥ ꯏꯆꯠ ꯆꯠꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯟꯖꯥ ꯍꯦꯛꯇ ꯊꯤꯖꯩ꯫ ꯇꯣꯝꯊꯤꯟꯗꯨ ꯃꯔꯝ ꯑꯃ ꯍꯦꯛꯇ ꯊꯤ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯆꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕ ꯇꯣꯝꯊꯤꯟ ꯁꯠ ꯁꯠ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟ, ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯉꯁꯤꯗꯤ꯫ ꯑꯦ, ꯈꯪꯕꯨ ꯈꯪꯉꯤꯅꯦ꯫ ꯀꯩ ꯋꯥꯅꯣ ꯏꯕꯨꯡ? ꯇꯣꯝꯊꯤꯟ ꯂꯥꯟꯐꯝꯗ ꯊꯧꯅꯥ ꯐꯔꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗꯗꯤ ꯃꯥꯏꯊꯤꯗꯨꯅꯇ ꯂꯩꯔꯕꯅꯤ꯫ ꯃꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯍꯤꯡꯆꯥꯕꯤ ꯆꯥꯔꯕꯣ? ꯂꯥꯡꯂꯦꯟꯅ ꯀꯔꯤꯕ? ꯍꯤꯡꯆꯥꯕꯤ ꯆꯥꯔꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯇꯣꯝꯊꯤꯟ ꯃꯁꯥꯅ ꯍꯥꯏꯖꯈꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯍꯥ? ꯀꯩꯕ? ꯀꯩꯅꯣ? ꯁꯣꯏꯔꯦ꯫ ꯂꯥꯡꯂꯦꯟ ꯈꯪꯍꯧꯗꯅ ꯅꯣꯛꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟ ꯃꯈꯥ ꯇꯥꯕꯗꯤ ꯋꯥꯈꯜ ꯇꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯃꯃꯧ ꯑꯣꯏꯅꯤꯡꯉꯤ, ꯅꯪꯒꯤ ꯄꯥꯈꯨꯝ ꯄꯥꯝꯃꯦꯅ ꯍꯥꯏꯔꯤꯕ꯫ ꯂꯥꯡꯂꯦꯟ ꯑꯍꯥꯟꯕꯗ ꯐꯥꯒꯤ ꯇꯥꯈꯤꯕ ꯑꯗꯨꯗ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯒ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯏꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯑꯩꯗꯤ… ꯇꯣꯝꯊꯤꯟ ꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯒꯦ ꯑꯃꯨꯛ ꯈꯜꯂꯤ, ꯑꯃꯨꯛꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯝ ꯋꯥꯈꯜꯗ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯉꯥꯎ ꯉꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯈꯪꯖꯔꯣ, ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯥꯆꯣꯝ ꯑꯃꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯁꯦ, ꯅꯥꯆꯣꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯈꯜꯂꯒ ꯄꯨꯔꯛꯄꯅꯤ꯫ ꯏꯆꯜꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯥꯆꯣꯝ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯃꯛ ꯂꯧꯏ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯗꯤ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯌꯦꯡ, ꯅꯥꯆꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯔꯤꯔꯥ ꯈꯜꯂꯨꯔꯦ ꯑꯍꯥꯟꯕꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯑꯗꯨꯒ ꯃꯥꯗꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯗꯣꯏꯕ꯫ ꯀꯃꯥꯏꯅ ꯄꯤꯗꯣꯏꯕ ꯄꯥꯎꯈꯨꯝꯗꯤ? ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯟꯖꯔꯣ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯂꯥꯡꯂꯦꯟꯗ ꯅꯨꯡꯁꯤ ꯃꯄꯥꯎ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯍꯦꯛꯇ ꯋꯥ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯥꯛꯊꯣꯡꯕꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯂꯛꯅꯔꯤ꯫ ꯏꯁ, ꯏꯇꯥ ꯂꯥꯡꯂꯦꯟꯗꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯑꯉꯝꯕ ꯇꯣꯝꯊꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯉꯝꯕ ꯇꯣꯝꯊꯤꯟꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯆꯤꯡꯅꯩ ꯍꯥꯏꯗꯅ꯫ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯁꯥꯗ ꯂꯥꯟꯗ ꯐꯅ ꯊꯧꯔꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯀꯥꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯅꯤ, ꯍꯤꯡꯆꯥꯕꯤ ꯆꯥꯕ꯭ꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯋꯥꯁꯤꯗꯤ ꯏꯀꯥꯏꯍꯦ꯫ ꯑꯗꯣ ꯏꯕꯨꯡ ꯇꯣꯝꯊꯤꯟꯅꯗꯤ ꯃꯁꯥꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯣꯏꯅꯗ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕ ꯅꯣꯏꯕꯣ꯫ ꯏꯇꯥ ꯏꯕꯦꯝꯃ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯊꯧꯅꯥ ꯐꯅ ꯐꯔꯕꯁꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯤ ꯉꯥꯛꯇꯅꯤ, ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯔꯒ ꯍꯥꯏꯕ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯅꯤ ꯉꯁꯥꯏ ꯑꯉꯝꯕ ꯇꯣꯝꯊꯤꯟꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯊꯧꯅꯥ ꯐꯈ꯭ꯔꯦꯗ, ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤꯀꯣ꯫ ꯌꯥꯝ ꯆꯥꯛꯆꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯁꯦ ꯑꯩꯗꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯌꯥ ꯂꯥꯡꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯒ ꯂꯣꯏꯅꯅ ꯌꯥꯏꯄꯨꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯡꯗ ꯆꯠꯂꯝꯕ ꯂꯥꯟꯃꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯨ ꯍꯦꯛ ꯇꯥꯔꯨꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯗꯤ ꯈꯪꯗꯦ, ꯃꯥꯅ ꯂꯥꯡꯂꯦꯟꯗ ꯊꯤꯅ ꯉꯥꯡꯂꯤꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯅꯨꯡꯁꯤꯕꯁꯦ ꯃꯑꯣꯡꯅꯤꯀꯣ꯫ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯗꯤ ꯈꯪꯏ, ꯑꯗꯨꯒ ꯊꯤꯅ ꯉꯥꯡꯕꯁꯤꯗꯤ ꯍꯟꯗꯛꯀꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯝꯅꯣ, ꯀꯅꯥꯅꯕꯨ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯉꯝꯕ ꯇꯣꯝꯊꯤꯟꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯒ, ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯔꯤ ꯆꯤꯡꯅꯕꯤꯁꯦ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯗꯤ
ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯣꯡ ꯊꯥꯡꯒꯅꯤ ꯀꯥꯎꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ, ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯕꯣ? ꯑꯩꯅ ꯈꯜꯂꯤꯅꯤ ꯐꯅ ꯀꯨꯏꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯈꯤꯗꯕ ꯍꯥꯏꯅ꯫ ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯔꯞꯅ, ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯍꯟꯒꯗꯣꯏꯅꯣ? ꯂꯥꯡꯂꯦꯟ ꯍꯥꯏꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯂꯒ ꯊꯤꯛ ꯇꯧꯒꯗꯕꯅꯤ, ꯂꯦꯝꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯃꯅꯁꯨ ꯑꯃꯨꯛ ꯄꯥꯡꯁꯤꯜꯂꯛꯏ, ꯍꯣꯏꯅꯦ ꯑꯗꯨꯅꯤ, ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯍꯦꯛꯇ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯖꯤꯟꯕ ꯃꯇꯤꯛꯂꯣ? ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯈꯔ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯤꯛ ꯍꯦꯟꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤ꯫ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯊꯤꯟꯊꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯑꯁꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯏꯔꯤꯛ ꯍꯦꯟꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ꯫ ꯀꯔꯤꯅꯣ? ꯃꯐꯝ ꯈꯨꯗꯤꯡꯃꯛ, ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯥꯡꯂꯦꯟ ꯉꯥꯛꯇ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯐꯥꯎꯕꯗ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦ, ꯂꯥꯡꯂꯦꯟꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧꯅ ꯏꯔꯤꯛ ꯍꯦꯟꯕꯤꯕꯨ ꯈꯪꯎ ꯎꯔꯛꯏ ꯍꯔꯥꯎꯅ꯫ ꯍꯩꯃꯥ, ꯏꯆꯥ ꯏꯔꯤꯛ ꯂꯥꯛꯏꯗꯅ! ꯏꯍꯦ, ꯎꯍꯧꯗ꯭ꯔꯦꯗꯅ ꯑꯩꯗꯤ, ꯁꯣꯝꯗ ꯋꯥꯔꯤ ꯑꯔꯨꯕ ꯁꯥꯔꯤꯉꯩꯗ꯫ ꯃꯖꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ ꯍꯧꯒꯠꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯇꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯀꯗꯣꯝꯗ ꯂꯩꯈꯤꯕꯒꯦ? ꯁꯣꯝꯗ ꯆꯪꯉꯨ, ꯁꯣꯝꯗ ꯆꯪꯉꯨ, ꯅꯕꯨꯡ ꯌꯥꯏꯄꯨꯔꯦꯜꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯆꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯅ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯥꯡꯂꯦꯟ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯤ ꯃꯈꯣꯡ ꯈꯖꯤꯛꯇꯤ ꯈꯪꯕ ꯉꯝꯂꯦ꯫ ꯂꯩꯃ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯩ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ, ꯌꯥꯝꯅ ꯇꯧꯕ ꯉꯝꯗꯧꯔꯤꯗ, ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣꯒꯁꯦ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯜꯂꯒꯦ ꯌꯥꯔꯅꯤ ꯁꯤꯅꯦꯕ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯑꯗꯨꯅꯤ, ꯃꯖꯥ ꯏꯕꯦꯝꯃ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯡꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯂꯒ ꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯒꯗꯕꯅꯤ꯫ ꯃꯥꯒꯨꯝꯕꯤ ꯑꯃꯕꯨ ꯃꯔꯝ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯜꯂꯒ ꯐꯨꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯅ ꯇꯞꯅ, ꯉꯥꯏꯈꯣ, ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯃꯨꯟꯅ ꯌꯦꯡꯈꯤꯁꯦ꯫ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯉꯝꯕ ꯇꯣꯝꯊꯤꯟꯁꯨ ꯍꯥꯏꯐꯦꯠ ꯄꯟꯈꯤ, ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯁ, ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩꯗ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯁꯦ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯖꯕꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯈꯟꯖꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤꯗ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯏ, ꯃꯖꯥ ꯏꯕꯦꯝꯃ, ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ, ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯁꯦꯡꯕꯃ ꯈꯪꯉꯒ ꯍꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯁꯨꯝ ꯆꯪꯂꯛꯏ꯫ ꯂꯩꯃꯒꯁꯨ ꯊꯦꯡꯅꯔꯦ, ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯏꯔꯤꯛ ꯍꯦꯟꯕꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯄꯨꯔꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯌꯥꯎꯏ꯫ ꯌꯥꯏꯄꯨꯔꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯔ ꯏꯪꯊꯖꯩ ꯏꯔꯤꯛ ꯍꯦꯟꯕꯤꯗꯣ꯫ ꯂꯩꯃꯅ ꯍꯔꯥꯎꯅ, ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯍꯣꯔꯦꯟꯅꯦ ꯏꯪꯅ ꯍꯟꯒꯗꯕꯅꯤꯀꯣ꯫ ꯍꯟꯗꯛꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯊꯧꯗꯣꯛꯁꯤꯃ ꯊꯣꯛꯄꯁꯤꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯒ ꯑꯃꯠꯇ ꯁꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯥꯏꯄꯨꯔꯦꯜꯒ ꯏꯔꯤꯛ ꯍꯦꯟꯕꯤꯒ ꯑꯁꯣꯏꯐꯥꯎ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯍꯥꯏꯕꯗꯒꯤ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯄꯨꯔꯦꯜꯅ, ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯍꯟꯗꯛꯇꯤ ꯀꯥ ꯍꯦꯟꯅ ꯆꯠꯊꯣꯛꯄ ꯁꯪꯗ꯭ꯔꯦ, ꯀꯨꯏꯔꯦ ꯏꯆꯜ ꯍꯣꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯂꯥꯛꯇꯕ꯫ ꯏꯔꯤꯛ ꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ, ꯍꯣꯏꯗ, ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛꯇ ꯍꯨꯟꯇꯣꯛꯄ ꯌꯥꯄꯣꯠꯇꯦ, ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯒ ꯂꯣꯏꯔꯦ꯫ ꯌꯥꯏꯄꯨꯔꯦꯜꯅ ꯈꯜꯂꯤ, ꯑꯩꯁꯤꯕꯨ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ? ꯂꯥꯡꯂꯦꯟꯕꯨꯁꯨ ꯊꯃꯣꯏꯗ ꯃꯐꯝ ꯑꯃ ꯂꯩꯕꯒꯨꯝ ꯇꯧ, ꯏꯔꯤꯛ ꯍꯦꯟꯕꯤꯕꯨꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁ, ꯑꯩ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯂꯥꯡꯂꯦꯟꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯖꯕ ꯃꯇꯧ ꯑꯁꯤꯅꯔ ꯈꯪꯗꯦ, ꯑꯩꯕꯨ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯣ? ꯁꯨꯝ ꯂꯥꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯏꯔꯤꯛꯁꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯏ꯫ ꯏꯇꯥ ꯂꯥꯡꯂꯦꯟꯁꯦ ꯍꯌꯦꯡꯗꯤ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯕꯤꯗꯣꯏꯅꯤ꯫ ꯑꯃꯅ ꯑꯃꯨꯛ,
ꯑꯗꯨꯒ ꯊꯪꯂꯦꯟ ꯃꯥꯟꯖ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯥꯈꯨꯝ ꯑꯗꯣ ꯄꯤꯕ ꯇꯥꯔꯦꯗꯅ꯫ ꯂꯥꯡꯂꯦꯟ ꯇꯞꯅ, ꯑꯁ ꯑꯩꯗꯤ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯏꯔꯤꯛꯍꯦꯟꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯃꯁꯛ ꯈꯪꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜ ꯂꯥꯛꯄꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯈꯨꯔꯨꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯌꯥꯏꯄꯨꯔꯦꯜꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯊꯣꯏꯗꯣꯛꯄ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯎꯗꯕ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯏꯔꯤꯛꯍꯦꯟꯕꯤ ꯋꯥꯈꯜ ꯂꯩꯇꯥꯗꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯤꯡꯆꯥꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯑꯁꯨꯛꯄ ꯃꯐꯝꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯍꯦꯟꯅ ꯀꯣꯛꯄ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯎꯖꯥꯎ ꯈꯔ ꯈꯔꯗꯤ ꯍꯧꯏ꯫ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠ ꯃꯣꯠꯄ, ꯃꯁꯥ ꯈꯔ ꯁꯣꯟꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯈꯣꯡ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯒꯣꯜ ꯁꯨꯝ ꯊꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯌꯦꯡꯕꯒꯨꯝꯅ ꯃꯤꯠꯐꯝ ꯍꯣꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯂꯥꯟꯃꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯦꯟꯒꯠꯂꯕ ꯃꯇꯝꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ, "ꯏꯆꯟꯇꯣꯝꯕꯤ! ꯂꯥꯡꯂꯦꯟ! ꯏꯆꯜꯗꯤ ꯉꯁꯤꯗꯤ ꯎꯗꯦꯅ꯫ ꯅꯪꯕꯨ ꯅꯕꯨꯡ ꯑꯩꯕꯨ ꯎꯔꯗꯤ ꯑꯃꯨꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯑꯣ꯫ ꯂꯥꯡꯂꯦꯟ! ꯏꯆꯟꯇꯣꯝꯕꯤ!" ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯁꯨ ꯇꯥꯏ, ꯂꯥꯟꯃꯤ ꯈꯔꯁꯨ ꯇꯥꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯨꯝꯅ, ꯆꯦꯟꯕꯒꯨꯝꯅ ꯃꯔꯨꯝ ꯑꯃꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯣ ꯑꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯨꯅ ꯌꯥꯡꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯒ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯇꯝꯕ, ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯑꯌꯥꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯦ ꯀꯣꯅꯨꯡ ꯌꯧꯈꯤꯕꯁꯨ꯫ ꯇꯥꯟ ꯆꯥꯅꯅ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯅꯥꯛꯇ ꯏꯔꯤꯛꯍꯦꯟꯕꯤ, ꯌꯥꯏꯄꯨꯔꯦꯜ ꯑꯃꯗꯤ ꯂꯩꯃꯒ ꯂꯣꯏꯅꯅ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯂꯩꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ꯫ "ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯇꯥꯆꯧꯅꯤ, ꯑꯩ ꯈꯪꯏ, ꯑꯩꯒꯤ ꯇꯥꯆꯧꯅꯤ, ꯅꯍꯥꯟ ꯃꯈꯩ ꯊꯦꯡꯅꯖꯔꯝꯂꯕꯗꯤ..." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯐꯝꯊꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯂꯥꯡꯂꯦꯟꯕꯨ ꯍꯧꯒꯠꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯩꯅꯗꯤ ꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯊꯩꯅꯈ꯭ꯔꯦ. ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯌꯦꯡꯖꯕꯅꯤ. ꯅꯪꯕꯨ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕ ꯃꯥꯟꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯗ. ꯑꯩꯈꯣꯏꯅꯗꯤ ꯁꯛꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯊꯩꯅꯈ꯭ꯔꯦ." ꯅꯤꯡꯊꯧꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯏꯔꯛꯏ, "ꯍꯩꯁ, ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ, ꯊꯤꯟꯊꯔꯔꯣꯏꯁꯤ. ꯍꯧꯖꯤꯛꯃꯛ ꯑꯔꯩꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯥꯏꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯅꯅꯕ ꯍꯧꯔꯣ꯫ ꯇꯣꯝꯊꯤꯟ, ꯃꯗꯨꯅ ꯐꯔꯣꯏꯗ꯭ꯔꯅꯦ?" "ꯍꯣꯏ ꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯁꯨ ꯆꯠꯄ ꯇꯥꯔꯦ, ꯏꯔꯤꯛꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯆꯩ꯫ ꯇꯣꯝꯊꯤꯟꯅ ꯂꯥꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, "ꯀꯞꯀꯅꯨ, ꯃꯈꯣꯏ ꯁꯣꯏꯗꯅ ꯍꯤꯡꯂꯝꯈꯤꯒꯅꯤ. ꯅꯪꯒꯤ ꯅꯐꯝꯗ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯅ ꯁꯣꯏꯗꯅ ꯁꯤꯅꯒꯅꯤ. ꯑꯩꯁꯨ ꯁꯤꯟꯂꯥꯡꯕ ꯑꯃꯨꯛꯇ ꯌꯥꯎꯔꯨꯈꯤꯒꯦ, ꯀꯞꯀꯅꯨꯀꯣ." ꯂꯥꯡꯂꯦꯟ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ, ꯀꯞꯂꯤ ꯀꯞꯂꯤ, "ꯏꯕꯧ, ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯥꯟ ꯁꯣꯛꯅꯕꯗꯤ ꯈꯔ ꯐꯩ. ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ, ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ. ꯍꯣꯔꯦꯟꯗꯒꯤꯗꯤ ꯏꯕꯨꯡꯒ ꯋꯥꯔꯤ ꯁꯥꯅꯕ, ꯁꯛ ꯎꯅꯕ ꯐꯪꯉꯔꯣꯏꯀꯣ ꯃꯇꯝ ꯈꯔꯗꯤ." ꯇꯣꯝꯊꯤꯟ ꯏꯪꯅ ꯇꯞꯅ ꯃꯕꯨꯛꯅꯤꯡ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯏ, "ꯅꯣꯡꯃ ꯅꯤꯅꯤꯗ ꯂꯣꯏꯒꯗꯕ ꯂꯥꯟꯗꯤ ꯅꯠꯇꯦ. ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯈꯪꯗꯦ. ꯁꯦ, ꯂꯤꯛꯁꯦ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯝꯒꯦ. ꯂꯤꯛ ꯑꯁꯤ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯨ. ꯀꯞꯀꯅꯨꯀꯣ. ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯄꯥꯈꯨꯝ ꯑꯗꯨꯗꯤ ꯄꯤꯌꯨꯀꯣ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟꯁꯨ ꯂꯥꯟꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯈꯨꯗꯛꯇ ꯂꯥꯟ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯤꯟ ꯂꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯏꯔꯤꯛꯍꯦꯟꯕꯤꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯁꯤꯟꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯤ ꯂꯥꯡꯂꯦꯟꯗ ꯊꯝꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯗꯗꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤꯁꯤꯅ ꯊꯣꯏꯗꯣꯛꯄ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯎꯗ꯭ꯔꯤ꯫ ꯑꯉꯝꯕ ꯇꯣꯝꯊꯤꯟꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯇꯣꯉꯥꯜꯂꯤ꯫ ꯃꯤꯠꯌꯦꯡ, ꯃꯤꯅꯣꯛ, ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯂꯩ, ꯏꯆꯝ ꯆꯝꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯂꯥꯡꯂꯦꯟꯗꯗꯤ ꯊꯣꯏꯗꯣꯛꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯊꯒꯦ ꯈꯜꯂꯤꯅꯦ꯫
ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯁꯨ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤꯒ ꯂꯥꯟꯊꯦꯡꯅꯕ ꯆꯠꯀꯗꯧꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯤ꯫ ꯀꯔꯝ ꯊꯣꯛꯂꯒꯕ? ꯑꯁꯨꯝꯅ ꯈꯟꯅ ꯄ꯭ꯔꯞ ꯂꯥꯟꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯅꯕ ꯊꯣꯛꯅꯔꯛꯂꯦ꯫ ꯌꯥꯏꯄꯨꯔꯦꯜꯁꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯡꯂꯦꯟꯒ ꯃꯤꯆꯥꯟꯅꯩ꯫ ꯇꯣꯝꯊꯤꯟꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯎꯠꯆꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯖꯥ ꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯅ ꯎꯔꯝꯃꯤ ꯈꯟꯖꯩ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯕꯤꯔꯛꯇꯦꯗꯀꯣ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯂꯥꯡꯂꯦꯟꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯌꯥꯏꯄꯨꯔꯦꯜꯗꯣ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯏꯔꯤꯛ ꯍꯦꯟꯕꯤꯗ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯕꯁꯨ ꯃꯤꯆꯥꯟꯅꯕꯗꯤ ꯍꯦꯛ ꯉꯝꯖꯗꯦ, ꯑꯃꯨꯛꯁꯨ ꯂꯨꯛꯊꯖꯩ꯫ ꯂꯥꯡꯂꯦꯟ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯗꯨꯃꯛ ꯂꯩꯕꯗꯨ ꯇꯣꯝꯊꯤꯟꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯐꯝ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯅ ꯊꯤꯕꯗꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯔꯨꯡ ꯆꯪꯒꯗꯕ ꯊꯣꯡ ꯑꯗꯨꯗꯤ ꯑꯃꯐꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯌꯥꯏꯄꯨꯔꯦꯜꯅ ꯇꯣꯝꯊꯤꯟꯗ "ꯏꯇꯥꯎ, ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯣ ꯇꯟꯗꯟ ꯌꯥꯝꯅ ꯄꯥꯏꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇꯁꯨ ꯄꯥꯏꯗꯦ." "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝꯅꯗꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ, ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯎꯍꯧꯔꯤꯕꯅꯤ." ꯌꯥꯏꯄꯨꯔꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎꯕꯨ ꯊꯥꯖꯗꯕꯒꯤꯗꯤ ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯦ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯊꯧꯔꯝ ꯍꯩꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ." ꯑꯁꯨꯝꯅ ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨ ꯈꯔ ꯌꯥꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯟꯗꯟ ꯄꯥꯏꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯉꯛꯄꯅꯤ, ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ꯫ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯒꯨꯝꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯣꯏꯅ ꯍꯥꯡꯊꯣꯔꯛꯈꯤꯕꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯀꯞ ꯅꯥꯍꯨꯝꯁꯤꯡꯅ ꯈꯨꯠꯂꯥꯏ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯃꯇꯣꯝꯇ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯐꯪꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯣꯅꯨꯡꯗꯁꯨ ꯄꯥꯎ ꯌꯧꯔꯦ꯫ ꯂꯥꯞꯇꯛꯅ ꯂꯩꯈꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯅ ꯑꯗꯨꯒ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅꯁꯨ ꯇꯥꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯦꯟꯒꯥ ꯆꯦꯟꯒꯨꯝꯅꯩ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯕꯜꯁꯨ ꯍꯟꯗꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯂꯥꯟꯐꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯆꯩ꯫ ꯊꯝꯕꯥꯜ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯏꯪꯈꯣꯜꯗ ꯂꯩ꯫ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩ꯫ ꯆꯥꯎꯕꯜ ꯇꯞꯅ "ꯃꯃꯥ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯗ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯍꯤꯀꯥꯞ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯏ ꯍꯥꯏꯔꯤꯕꯗꯨꯗꯤ." ꯊꯝꯕꯥꯜ ꯇꯞꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ꯫ "ꯍꯣꯏ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯗꯣ ꯃꯐꯝꯁꯨ ꯈꯪꯗꯅ ꯀꯅꯥꯒꯅꯣ ꯀꯔꯤꯒꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯁ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯗ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯗꯤ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯒꯕꯨ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤꯕꯨ, ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯆꯦꯟꯊꯣꯛꯐꯝꯅ ꯀꯗꯥꯏꯗꯅꯣ, ꯂꯣꯠꯐꯝꯅ ꯀꯗꯥꯏꯗꯅꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯕ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯋꯥꯏꯗ ꯃꯄꯥ." ꯆꯥꯎꯕꯜꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯁꯨꯝ ꯃꯆꯤꯟꯗ ꯊꯦꯝꯖꯤꯟꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯇꯞꯅ "ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯁꯤ ꯃꯃꯥ." ꯁꯣꯝꯗꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯅꯤ꯫ ꯃꯐꯝ ꯑꯗꯨ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪꯅꯤ꯫ ꯐꯅ ꯁꯥꯡꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯇꯣꯝꯊꯤꯟꯅ "ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯑꯃꯅꯤ꯫ ꯈꯣꯡ ꯂꯝꯕꯤ ꯃꯥꯟꯕ ꯂꯝꯕꯤꯁꯤꯁꯨ ꯃꯆꯤꯟ ꯇꯨꯝꯕ ꯅꯨꯡ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡ ꯑꯁꯤꯁꯨ ꯃꯇꯣꯟꯅ ꯂꯩꯕꯥꯛ ꯃꯈꯥꯗ, ꯂꯩꯅꯨꯡꯗ ꯂꯩꯒꯗꯕ ꯃꯔꯥꯅ ꯅꯨꯡꯗꯣꯜꯊꯛꯇ ꯂꯩ." ꯌꯥꯏꯄꯨꯔꯦꯜꯅ ꯑꯃꯨꯛ ꯇꯞꯅ "ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤꯅꯤꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯅ ꯃꯝꯂꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯃꯝꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯉꯥꯜ ꯍꯥꯏꯕꯕꯨ ꯇꯟꯗꯟꯁꯤꯡ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧ꯫
ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯁꯤꯀꯣ ꯏꯇꯥꯎ꯫ ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯏꯇꯥꯎ ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯗꯨꯕꯨ ꯏꯇꯥꯎꯕꯨ ꯁꯦꯟꯅꯔꯤꯕꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯠꯇ꯭ꯔꯅꯦ? ꯌꯥꯏꯐꯔꯦꯜꯅ ꯇꯞꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯐꯝ ꯑꯁꯦ ꯈꯪꯗꯕ ꯃꯐꯝ ꯉꯥꯛꯇꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯂꯩꯃꯥꯏꯗ ꯅꯥꯄꯤꯒꯨꯝꯅ ꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯆꯤꯟ ꯇꯨꯝꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ ꯃꯥꯡ ꯊꯪꯂꯤꯕ ꯃꯌꯥꯝꯕꯨ ꯂꯝꯖꯤꯡꯂꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕꯗꯤ ꯇꯨꯡ ꯏꯜꯂꯤꯕꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯕꯗꯤ ꯌꯥꯗꯦ꯫ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯁꯣꯟꯊꯔꯨꯔꯕ ꯌꯥꯏꯐꯨꯔꯦꯜ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯁ, ꯃꯥꯒꯤ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯄꯥꯈꯪꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯊꯧꯅꯥꯅ ꯐꯔꯤꯕ, ꯃꯁꯤ ꯐꯥꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯁꯤꯔ ꯈꯪꯗꯦꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯁ ꯍꯣ ꯏꯕꯦꯝꯃ, ꯁꯛ ꯐꯖꯩꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯄꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯑꯗꯨꯒꯤꯁꯨ ꯈꯜꯂꯨꯅꯦ ꯏꯕꯦꯝꯃ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤꯕꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯣ ꯑꯆꯝꯕ ꯄꯨꯈ꯭ꯔꯤ ꯅꯠꯇꯦ, ꯃꯤꯡꯁꯦꯜꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ꯫ ꯃꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯔꯣ ꯐꯠꯇꯕ ꯑꯣꯏꯔꯣ ꯄꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯎꯔꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯁꯥꯎꯔꯞꯅ, ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯗꯣꯏꯔꯕ? ꯀꯩꯅꯣ ꯁꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯤꯁꯤꯕꯣ? ꯑꯃꯅ ꯍꯥꯏꯔꯛꯏ, ꯈꯪꯕꯨ ꯈꯪꯉꯤꯍꯦ, ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯈꯔ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯟꯗꯥꯒꯗꯕ꯫ ꯍꯧꯖꯤꯛ ꯂꯥꯟꯗꯥꯕ ꯍꯧꯔꯨꯔꯗꯤꯅꯦ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯍꯦꯔꯥ, ꯑꯁꯤ ꯐꯥꯎꯕ ꯈꯪꯗꯕ ꯀꯩꯅꯣꯅꯦ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯣꯏ ꯑꯝꯇ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯛꯏꯀꯣ꯫ ꯋꯥꯔꯤꯈꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯐꯥꯔꯨꯔꯦ, ꯑꯗꯨꯒ ꯀꯩꯝꯇꯁꯨ ꯀꯥꯟꯅꯗꯦ, ꯀꯩꯝꯇꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤ, ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯠꯅꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ, ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ, ꯌꯥꯝ ꯂꯥꯡꯒꯅꯨ꯫ ꯑꯗꯣ ꯍꯥꯏꯒꯨꯝꯕꯗꯅ ꯇꯣꯝꯊꯤꯟꯁꯦ ꯐꯗꯤ ꯐꯖꯩꯍꯦ, ꯃꯁꯤ ꯑꯣꯏꯅ ꯐꯥꯍꯧꯔꯁꯤꯔ ꯈꯪꯗꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯩꯅ ꯍꯥꯜꯂꯤ ꯏꯕꯦꯝꯃ, ꯐꯥꯔꯕꯁꯨꯅꯦ ꯑꯩꯅ ꯐꯥꯒꯗꯕ, ꯑꯩꯒꯤ ꯑꯣꯏꯒꯗꯕ, ꯃꯨꯟꯒꯦ ꯀꯥꯏꯗꯤ ꯈꯜꯂꯛꯀꯅꯨꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ ꯏꯃꯥ ꯏꯕꯦꯝꯃ ꯌꯥꯔꯦꯍꯦ, ꯀꯩꯅꯣꯅꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯥꯈꯪꯒꯤꯗꯃꯛꯇꯕꯨ ꯈꯠꯅꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯅꯣꯏꯒꯤ ꯋꯥꯊꯤꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯑꯣ, ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯔꯕꯅꯤ꯫ ꯈꯨꯜꯒꯤ ꯐꯥꯖꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯈꯔ ꯈꯔ ꯃꯆꯣꯏ ꯃꯆꯣꯏ ꯊꯥꯗꯣꯛꯄ ꯍꯧꯔꯁꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯦ ꯆꯣꯏꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏꯅ ꯆꯦꯜꯂ ꯆꯦꯜꯂꯒ ꯐꯥꯕ ꯍꯧꯔꯁꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ, ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯁꯛꯁꯤꯡꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯡꯂꯦꯟꯍꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯀꯣ, ꯃꯤꯠ ꯅꯥ ꯁꯤꯡꯒꯗꯕꯅꯤ꯫ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯅ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯈꯪꯗ꯭ꯔꯤ, ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯃꯥꯏꯀꯩꯗ ꯆꯣꯏꯊꯣꯛꯄ ꯌꯥꯗꯦ, ꯃꯔꯝꯗꯤ ꯈꯪꯗꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯑꯆꯠꯄ ꯃꯐꯝꯗ ꯄꯨꯂꯞ ꯄꯨꯂꯞ ꯆꯠꯀꯗꯕꯅꯤ꯫ ꯌꯥꯏꯐꯨꯔꯦꯜꯅ ꯇꯞꯅ, ꯏꯇꯥꯎ ꯍꯥꯏꯒꯨꯝꯕꯗꯅ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ, ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯔꯛ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯂꯥꯛꯂꯤꯕꯅꯣ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯅ ꯐꯥꯈꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯤ, ꯑꯩꯗꯤ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯁꯨꯡꯈꯟ ꯈꯟꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯂꯣꯏꯅ ꯑꯣꯜꯂꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯋꯣ ꯍꯔꯥꯎꯕꯋꯣ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅꯁꯨ ꯉꯁꯥꯏ ꯎꯈꯤꯕꯗꯨꯅꯤ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯑꯅꯤꯗꯨ ꯌꯦꯡꯅꯔꯤꯉꯩ ꯇꯣꯝꯊꯤꯟꯒꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯏꯆꯜꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯉꯝꯕ꯫ ꯇꯣꯝꯊꯤꯟ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯇꯞꯅ ꯍꯪꯂꯛꯏ, ꯏꯌꯥꯝꯕꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ?
ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯅ ꯌꯥꯝꯅ ꯑꯋꯥꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯐꯥꯕꯗ ꯋꯥꯠꯍꯧꯕ ꯑꯩꯒꯤ ꯏꯆꯜ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯡꯁꯦꯜꯗ ꯅꯨꯡꯇꯤꯒꯤ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯏꯆꯜꯅ ꯑꯉꯝꯕꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯕꯨꯡ ꯑꯩꯒꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ, ꯁꯤꯔꯕꯁꯨ ꯄꯦꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯅ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯣꯜꯍꯟꯒꯅꯤ? ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯈꯪꯕ꯭ꯔꯥ ꯏꯌꯥꯝꯕ? ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯅ ꯇꯞꯅ, ꯑꯉꯝꯕ ꯃꯗꯨꯃꯛꯇꯤ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯎꯖꯕ ꯈꯔꯗꯗꯤ ꯑꯩꯈꯣꯏꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯈꯠꯅꯈꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ 3 ꯁꯥꯠꯄ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ, ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯣ ꯇꯨꯝꯕꯥꯅ ꯁꯣꯛꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯋꯥꯈꯜ ꯃꯥꯡꯕꯒꯨꯝꯅ ꯄꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯇꯥꯔꯤ꯫ ꯌꯥꯏꯄꯨꯔꯦꯜꯅ, ꯏꯇꯥꯎ, ꯈꯨꯟꯖꯥꯁꯤꯡꯁꯦ ꯍꯥꯟꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯥꯗꯣꯛꯈꯤꯕꯅ ꯐꯒꯗ꯭ꯔꯥ? ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯏꯄꯨ ꯃꯥꯏꯕꯁꯤꯡꯁꯤꯗ ꯍꯥꯏꯐꯦꯠ ꯍꯪꯁꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ꯫ ꯆꯪꯈꯤꯕ ꯑꯃꯒ ꯊꯣꯛꯈꯤꯕ ꯑꯃꯒ ꯑꯅꯤꯔꯛꯁꯤꯗꯒꯤ ꯍꯦꯟꯕꯗ ꯈꯔ ꯈꯨꯗꯣꯡꯊꯤꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯊꯤꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯁꯦ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯑꯩꯈꯣই ꯑꯃꯨꯛ ꯊꯣꯛꯄꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯒꯅꯤ꯫ ꯌꯥꯏꯄꯨꯔꯦꯜ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯈꯨꯟꯖꯥꯁꯤꯡꯒꯁꯨ ꯊꯦꯡꯅꯔꯕꯅꯤꯅ ꯃꯈꯣꯏꯕꯨꯁꯨ ꯉꯥꯛ ꯁꯦꯜꯂꯁꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯁꯨ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦꯗꯅ꯫ ꯌꯥꯏꯄꯨꯔꯦꯜꯅ, ꯍꯣꯏ ꯏꯇꯥꯎ, ꯆꯪꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯨꯝ ꯂꯥꯛꯂꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯄꯥꯏꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯅ ꯄꯥꯈꯠꯅ, ꯍꯤꯡꯆꯥꯕꯤ ꯄꯥꯏꯔꯛꯄ ꯍꯧꯔꯤꯅꯦ, ꯀꯔꯝꯅꯣ ꯁꯤꯗꯤ? ꯄꯨꯈ꯭ꯔꯤ ꯌꯧꯒꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯁ, ꯀꯩꯗꯧꯅꯤ? ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯤꯀꯥꯞ ꯌꯦꯡꯀꯥꯞ ꯇꯩꯁꯤꯜꯂꯕ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨꯅ ꯑꯔꯥꯛꯄ ꯍꯤꯡꯆꯥꯕꯤ ꯈꯔꯗ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯇꯦꯟꯖꯩꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯏꯄꯪ ꯄꯪꯊꯔꯦꯅꯦꯍꯦ, ꯑꯆꯝꯕ ꯇꯦꯟꯖꯩ ꯅꯠꯇꯦꯅꯦ ꯁꯤꯗꯤ꯫ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯔꯞꯅ, ꯌꯥꯝ ꯉꯥꯎꯈꯤꯗꯥꯏ ꯉꯁꯥꯏ ꯇꯣꯝꯊꯤꯟꯗ, ꯃꯨꯟꯅꯈꯤꯗꯥꯏ, ꯃꯥꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯁꯤꯅ ꯍꯦꯜꯂꯤ꯫ ꯑꯌꯣꯃꯥ, ꯑꯩ ꯁꯤꯔꯦ, ꯄꯥꯏꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯦ, ꯁꯒꯜꯁꯦ ꯂꯨꯝꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯁꯤꯒꯤ ꯇꯣꯝꯊꯤꯟꯁꯦ ꯍꯥꯟꯅ ꯑꯝꯇ ꯐꯥꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯃꯌꯥꯝ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ, ꯂꯥꯛꯑꯣ, ꯄꯥꯏꯁꯤꯜꯂꯨꯁꯤ ꯂꯥꯛꯑꯣ ꯃꯤ ꯅꯣꯏꯕꯣ꯫ ꯃꯁꯥ ꯃꯎ ꯐꯕ ꯑꯃ ꯐꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯅꯤ, ꯉꯥꯎꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯅ, ꯑꯁ, ꯉꯝꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯈꯣꯏꯒꯤ ꯃꯥꯏꯕꯒꯤ ꯃꯤꯡꯁꯦꯜꯁꯤꯗꯤ ꯑꯩ ꯍꯩꯅꯗ꯭ꯔꯦ, ꯑꯩ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯔꯩꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯥꯏꯊꯣꯛꯄ ꯅꯠꯇꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯍꯤꯡꯆꯥꯕꯤ ꯃꯁꯤꯡ ꯁꯨꯝ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯐꯅꯌꯥꯝꯅꯗꯤ ꯇꯤꯡꯈꯪꯅ ꯄꯤꯛ ꯊꯜꯂꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯨꯞ ꯄꯨꯞ ꯇꯥꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯏꯄꯨꯔꯦꯜꯗ ꯍꯥꯏꯔꯛꯏ, ꯇꯦꯟ ꯀꯥꯞꯅ ꯀꯥꯞꯅ, ꯏꯇꯥꯎ, ꯃꯥꯏꯀꯩ ꯃꯥꯏꯀꯩ ꯍꯥꯏꯐꯦꯠ ꯈꯥꯏꯗꯣꯛꯅꯁꯤ꯫ ꯏꯇꯥꯎ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯒ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯦꯟ ꯀꯥꯞꯄꯤꯔꯛꯎ꯫ ꯑꯩꯅ ꯊꯝꯕꯥꯜ ꯍꯧꯕ ꯄꯨꯈ꯭ꯔꯤꯗꯣ ꯊꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ꯫ ꯏꯇꯥꯎ, ꯉꯥꯏꯈꯣꯗ, ꯅꯇꯣꯝꯇ ꯆꯪꯈꯤꯅꯨ꯫ ꯉꯥꯏꯍꯥꯛ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯦ ꯈꯔ ꯃꯥꯌꯣꯛꯅꯔꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯇꯣꯝꯊꯤꯟꯅ, ꯑꯗꯨꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯄꯨꯂꯞ ꯆꯠꯄꯗꯨꯁꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯄꯨꯂꯞ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯁꯣꯝꯗ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯟꯊꯦꯡꯅꯔꯤꯉꯩꯗ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯅ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯝꯕ, ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ मफम अदुदा चंगे हाइरबदी से अꯩꯒꯤ तुंबादा याउरिबा इसिंग असे खरा तकपिको मफम असिदा फाजिंदुना थमलिबा खुंजा अखोइदी चाकसु चादे इसिंग असि थकलगा हिंगलिबन मफम असिदा नुमित ताबा नोंगानबा अमा लेते अदुमक ममलि ममलि तौदुना ले अंगंबा होइना मफम असिदा चंगलकपदगी हौजिक फाउबदा मिकुप खरा खक्ता ओइरबोय निंगलमगन अदु नुमित खरानिदि हौख्रे कयानि ओइगदबनो हाइबदि खंगदे पुखरी अदो यौना चटपा मतमदा सोइदना हक्चांग सुक्थरकन वासिलकन
ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯉꯝꯈꯤꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯌꯥꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯁꯤꯡ ꯑꯁꯤ ꯊꯛꯄꯒꯤꯅꯤ꯫ ꯃꯁꯤ ꯊꯛꯄꯗ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯨꯟꯖꯥ ꯑꯍꯜ ꯑꯃꯅꯁꯨ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯃꯁꯤ ꯈꯔ ꯈꯔ ꯊꯛꯄꯁꯨ ꯌꯥꯒꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯔꯒꯗꯤ ꯃꯁꯥ ꯁꯣꯟꯊꯩ ꯍꯥꯏꯅ ꯇꯥꯏ, ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯅ ꯍꯔꯥꯎꯍꯟꯒꯅꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ, ꯑꯉꯝꯕ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯤꯛꯅꯕ ꯈꯣꯡꯅꯕ, ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯐꯨꯅꯕ ꯑꯁꯤ ꯈꯛꯇꯅꯤ ꯎꯕ꯫ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯂꯛꯄꯗꯤ ꯃꯤꯔꯣꯜꯗ ꯉꯥꯡꯏ, ꯃꯗꯨꯁꯨ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯈꯛꯇꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯗꯣ ꯃꯈꯣꯏꯅ ꯐꯥꯕ ꯌꯥꯎꯔꯛꯇꯦ꯫ ꯏꯆꯥꯅ ꯃꯈꯣꯏꯗ ꯇꯦꯟ ꯀꯥꯞꯄꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯑꯁꯣꯛ ꯑꯄꯜ ꯅꯪ, ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ, ꯍꯦꯛ ꯐꯥꯕꯒ ꯃꯆꯦꯠ ꯃꯆꯦꯠ ꯍꯤꯡꯅ ꯁꯦꯒꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯑꯗꯨꯝ ꯀꯤꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯗ ꯃꯃꯤꯠꯅ ꯅꯣꯡꯃꯇ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯖꯗꯕ ꯇꯣꯝꯊꯤꯟꯒꯤ ꯅꯥꯀꯣꯡꯗ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯕꯨ ꯃꯈꯣꯏꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯁꯤꯗ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯒꯤ ꯇꯨꯡꯕꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯦ꯫ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤ 3-4ꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜ 3 ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯁꯒꯣꯜ ꯊꯧꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯈꯔꯅ ꯇꯣꯝꯊꯤꯟꯅ ꯆꯠꯈꯤꯕꯗꯨ ꯎꯏ꯫ ꯀꯩꯅꯣ ꯑꯁꯤꯒꯤ ꯇꯣꯝꯊꯤꯟ ꯍꯥꯏꯕꯁꯤꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅꯣ? ꯃꯣꯏ 3-4 ꯈꯛꯇꯅꯤ, ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ꯫ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ? ꯍꯟꯗꯛ ꯅꯁꯥ ꯏꯁꯣꯟ ꯁꯣꯜꯂꯤꯁꯤꯕꯣ? ꯀꯩꯁꯨ ꯂꯩꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯂꯥꯟꯗꯥꯔꯛꯄꯕꯨ ꯅꯈꯣꯏꯅ ꯅꯊꯧꯅꯥ ꯐꯨꯗꯣꯛꯄ ꯑꯗꯨꯛ ꯌꯥꯝꯅ ꯉꯝꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ, ꯍꯣ ꯉꯝꯗ꯭ꯔꯕꯗꯤ ꯉꯝꯗ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤꯗꯅ꯫ ꯏꯁꯥꯁꯦ ꯇꯦꯟꯖꯩꯅ ꯌꯣꯝꯃꯕꯅꯤ, ꯆꯩꯅꯥ ꯈꯥꯡꯂꯒꯅꯤ ꯂꯩꯔꯤꯁꯦ, ꯇꯦꯟꯖꯩ ꯑꯃꯠꯇ ꯐꯥꯎꯕ ꯄꯥꯟꯗꯕ꯫ ꯅꯣꯏꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ, ꯅꯣꯏꯗꯤꯅꯦ ꯄꯥꯏꯁꯤꯜꯂꯒ ꯂꯥꯟꯃꯤꯁꯤꯡꯁꯦ ꯆꯦꯜꯂꯒ ꯄꯨꯕ ꯀꯩꯗꯧꯒꯦ? ꯇꯦꯟꯖꯩꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯩꯈꯣꯏꯗ ꯅꯣꯏꯅ ꯑꯣꯏꯅ ꯊꯧꯅꯥ ꯄꯨꯗꯣꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯈꯠꯇ ꯈꯠꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯨꯅ ꯊꯝꯕꯥꯜ 3 ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯊꯤꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯈꯔꯁꯨ ꯇꯣꯝꯊꯤꯟꯕꯨ ꯇꯥꯟꯅꯗꯨꯅ ꯄꯥꯏꯔꯛꯂꯤ꯫ ꯇꯣꯝꯊꯤꯟꯒ ꯂꯣꯏꯅꯔꯤꯕ ꯂꯥꯟꯃꯤ 3-4 ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯍꯤꯀꯥꯞ ꯂꯩꯀꯥꯞ ꯌꯥꯎꯔꯕ ꯇꯦꯟꯖꯩ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯂꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯁꯣꯝꯗꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯅꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯕꯜ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯟꯒꯤ ꯃꯄꯥꯎ ꯍꯪꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯏꯔꯤꯛ ꯍꯦꯟꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯌꯥꯏꯄꯨꯔꯦꯜꯒꯤ ꯈꯟꯖꯕꯗ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯊꯥ ꯁꯥꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯐꯅꯗꯤ ꯌꯥꯝꯂꯦ, ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯕꯁꯨ ꯌꯥꯗꯕ꯫ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯁꯤꯅꯁꯨ ꯈꯣꯌꯨꯝ ꯂꯩꯇꯥꯅꯗꯨꯅ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯣ ꯎꯕ ꯉꯝꯗꯕ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯀꯔꯝ ꯇꯧꯔꯤꯕ ꯀꯔꯤꯃꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯃꯥꯒꯤ ꯃꯄꯥꯎ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯥ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯤ, ꯌꯥꯝꯅ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯁꯤ ꯃꯉꯥꯏ ꯑꯩꯅ ꯃꯌꯥꯝꯗ ꯇꯝꯖꯒꯗꯕ ꯍꯥꯏꯕꯕꯨ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯅꯍꯥꯟ ꯃꯈꯩ ꯂꯥꯟ ꯇꯧꯕꯅꯤ, ꯃꯇꯝꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯗꯦ, ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯂꯥꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯄꯥꯎ ꯑꯗꯨꯕꯨ ꯃꯤꯌꯥꯝꯗ ꯇꯝꯂꯦ, ꯑꯗꯨꯕꯨ ꯏꯄꯦꯟ ꯄꯦꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ, ꯃꯤꯠꯅ ꯈꯣꯡꯅ ꯎꯗ꯭ꯔꯦ, ꯋꯥꯈꯜ ꯆꯔꯥꯡꯅꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝꯗꯣ ꯍꯟꯅꯕ ꯇꯥꯔꯦ꯫ ꯍꯜꯂꯝꯗꯥꯏꯗ ꯊꯝꯕꯥꯜ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯨꯡꯁꯤꯗ ꯏꯆꯥꯁꯦ, ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯑꯗꯨꯝ ꯂꯣꯏꯔꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯤ꯫ ꯁꯦꯁꯦ, ꯉꯥꯃꯣꯛ ꯂꯩꯔꯛꯄꯅꯤ, ꯂꯧꯁꯤꯜꯂꯨ꯫ ꯂꯥꯡꯂꯦꯟ ꯀꯔꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯦ, ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ, ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯁꯦꯁꯦ, ꯂꯧꯁꯤꯜꯂꯨ, ꯏꯆꯥꯕꯨ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯂꯥꯡꯂꯦꯟ
Mamai ado haifet nongkhalak thambal na pirakliba ngamok ado lausilli tapna. Thambal langlenda chatlage hairamlaga mamai ado laithorakli. Illiba inafi machi aduna thambal mamai ado haifet khumlaga hikik launa kapkhiba ado langlen sutai. Imagi ibungo. Imabu kari haigadabano haifam hek khangdan. Prok cha ida koibungo. Asumna mahai chatnakre langlen machi amada tuminna famli. Kari wakhal khangadabano haiba phawba khangdre. Tomthinna sibiramba lik ado tapna lauthokduna yenglaga wakhal khanjai kapli tawraduna. Ibung aigi ngaksamda sibiramba lik ase uraga noktuna leiramo haibado ai nokpa ngamdre. Numit kayanidi suzilakli aigi nakta nokfet tawraduna wari sadaba. Aibu kaptanaba hotnabada noktuna ta laikhibado khawba sukam ngamde. Nang kai numita aigi nakta lakani. Imagi ningamdaba maithongse ai yengba ngamdre. Aibu nokhangani hairamlaga asukuibase nangdi lakhidre ko. Langlena lik adu yenglaga kappa adu majaibe ma irik henbina su urami aduga khanjai. Magise angamba tomthina piramba lik lang pareng asi yenglaga kapliba. Masinadi tomthinbu ningsingbu soidana oigani. Aidi majaibu ngo yaipurelbu mana nungsi irang hausilibra khalubani. Phari madumakti oiramdre adu maja ibungo yaipurel nadi aibu nungsibideko. Hoida mana tekta kaidana halakpa matamdo madu pawbatangdi ngaiba haibaduni. Asomda hingchabigi surungdana amu tomthin yamna wana hotnaduna thambal ahum hauba pukri adu thiraklaba matungda phangli. Makhoibu tanaragliba hingchabising adunasu pukri adudadi ising adu soktanaba yamna kana hotnaram. Akanba lanpham amani masa choktharaba tomthin hanba laite. Khonjel adu sola magi lanmi ahum mari aduda hairai. Hingchabising asinadi ngamhanba yade. Aina sirabasu nakoini ising asi soklaga khunjasing asigi manakta thuna yangna chat. Lanmi amana angamba wahaido tabada nungaisadi adumna haibigan aikhoi punna hanminakhigadabai. Asumna pukri adu yaurakpa matamdadi masing yamlaba hingchabising kadai-kadaidagino mayam ama paithorakle. Makhoigi yamna maruoiba posak ama laukhigadawre haibagumna hingchabising adu makhoigi marolda launai. Masigi sakphajaba pakhangsing ase hingna hekta pharasi karigino mana asuk yamna aphau saribase khangnidana. Ho magi nungsibi langlengi damaktanidana. Langlen haibi haisingbido nathok hobagin aikhoina ngasi phawba awa ana taduna leiribase. Amana amuk saurapna yare ngangdana leiranu. Makhoi mari manga khaktani yambasu nate. Aikhoina henjinba ngamdribase namitu udro. Sasa changsi. Ho aikhoidine mitse tangi karimata udiye. Asomna makhoi maseldu pangkhata khane. Tomtinna pukri adudagi ising adu sokpa loiraga mamai laithorakpada hingchabising adu yamna yangna tomtin tamna tenjaiga amata kidaba makai paisilai. Tomtindi loiredana khanjabani adubu khanghaude hingchabising adu pup tarakpa. Yengthokhiba aduda yaipurel adu masing yamlaba lanmisinga loinana hingchabising aduda ten kapsilami madu ubada tomtin phana waramlabasu thauna laktuna laimaida tariba hingchabising adu mana sokhiba ising aduna hekta chaisili. Madudagidi hingchabising adu tharo onduna chaina khanglami. Tomthinna yaipurelda itaw tanja asi yaurabadi aikhoigi yaurakiba tumbasing aduda masigi ising ase loina sokchilase. Hoi itaw yamna thuna mafam ase thadoknaba hotnasi. Mathakta hingchabi kharasu pairi makhoising asina hek paitharakpaga yengase makhada ta hauriba mayam adusu ising asi chaisalase. Asumna hainaduna makhoi thabak thoramsing adu sasat pangthokminaduna surungi thong adu hangtorakadawri. Kari thoklagadaba mihun chengom chengane itha thajadana surung adugi thong adusu satlauna laithau tinthau tawraga hanglaga khunjasing adu hana prap chenthokhankri. Adudagi maibasing amadi lanmising mathang sasa thoknarakle. Surungi thong adu amuk thuna yangna lonsili mayam adu wakhal adu khara chaning hektai. Tomthinna lanmi khara da hairai. Nakhoi khara hana thuna yangna chalo konungda pau tamna chu aikhoi halakle hairu chu. Asumna lanmising adu sagol yangna thauduna chatkre.
ꯀꯣꯅꯨꯡꯗ ꯌꯧꯔꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯒꯨꯝ ꯎꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯔꯦ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯂꯥꯡꯂꯦꯟꯅꯤ꯫ ꯇꯣꯝꯊꯤꯟ ꯁꯒꯣꯜ ꯑꯗꯨ ꯈꯔ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯀꯌꯥ ꯀꯟꯅ ꯆꯦꯜꯂꯛꯏꯅꯣ? ꯂꯥꯡꯂꯦꯟ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯆꯦꯜꯂꯛꯇ꯭ꯔꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯕꯨ ꯎꯗꯕ? ꯑꯃꯨꯛꯁꯨ ꯏꯀꯥꯏꯔꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯏꯄꯨꯔꯦꯜꯅ ꯈꯟꯖꯩ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯏꯇꯥꯎ ꯇꯣꯝꯊꯤꯟꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ꯫ ꯑꯩꯁꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯑꯐꯕ ꯑꯣꯏꯅꯅꯕ ꯏꯔꯤꯛ ꯍꯦꯟꯕꯤꯒ ꯂꯨꯍꯣꯡꯂꯒꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯅ ꯂꯥꯡꯂꯦꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯑꯗꯨ ꯏꯔꯤꯛ ꯍꯦꯟꯕꯤꯅꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯀꯞꯂꯒ ꯈꯟꯖꯩ꯫ ꯐꯔꯦ, ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ꯫ ꯑꯩ ꯀꯔꯤꯃꯇ ꯌꯦꯠꯂꯔꯣꯏ꯫ ꯑꯣꯟꯊꯣꯛꯅ ꯈꯜꯂꯛꯆꯈ꯭ꯔꯦꯗ꯫ ꯂꯥꯡꯂꯦꯟꯗ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯁꯦ ꯑꯩꯒꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯇꯠꯇꯅꯕ ꯈꯠꯅ ꯆꯩꯅꯕꯁꯨ ꯄꯥꯝꯗꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯗꯅꯕ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯏꯔꯤꯛ ꯍꯦꯟꯕꯤ ꯀꯅꯥꯕꯨꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯄꯨꯔꯦꯜꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯏꯔꯤꯛ ꯍꯦꯟꯕꯤ ꯌꯥꯎꯕ ꯌꯦꯡꯂꯛꯄꯗ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯥꯗꯤ ꯄꯥꯎꯁꯦ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯍꯌꯦꯡꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯃꯥꯅ ꯄꯥꯝꯖꯕ ꯂꯩ ꯅꯥꯆꯣꯝ ꯑꯗꯨ ꯄꯤꯔꯨꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯃꯨꯛ ꯄꯨꯕꯤꯁꯤꯔꯥ? ꯍꯣꯔꯦꯟ ꯏꯇꯥꯎ ꯇꯣꯝꯊꯤꯟꯒ ꯇꯥꯟꯅꯔꯒꯦ꯫ ꯌꯥꯏꯄꯨꯔꯦꯜꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯑꯁꯤꯗꯤ ꯏꯔꯤꯛ ꯍꯦꯟꯕꯤ ꯃꯍꯥꯛꯅꯗꯤ ꯈꯪꯈꯤꯗ꯭ꯔꯦ꯫